sumbat loy dapat kenal lagi yang tahayu. Ado magi khazai ki sambrusi dine hayeng de ki ne tungal la roi ko. Kothuro. Lady tungda Mr. Arvin. Arvin adong ki thamoi bo tin mire ba babok sahib se. Sama de ki su mangatin mane he na magulai bani. Sama de natte ngasigi tin mire ba babok singi thamoi bo soi de na ki Arvin na thamoi pela lagi ne ba khalon samjaraga henjan khiba asoiba angam ba yaw targa su miyang gi sebani khalaga ngak piu hai bo pham se samjaraga Mr. Arvin de gi adong gi thamoi bo sumat pangam ba isai miyam ama tabi ragani. Thank you. Aigi ichal nuki makana kanina meseni Miss Priyanka dedicate daw jari sa isa. Hello, hello. Shigi huna shinkare aigi kaya khudinga mayai kallava nungshigi huna shinkare aigi kaya khudinga mairi thokdava nungshigi maina chaklakle aigi Hakjang bolang se Mairi thokdava Nungsigi maina Chaklak le aigi Hakjang bolang se Thank you Ibit sina uriva Nangi nungsi shaktam se Mahukuva tangjani Oyam le Ibit sina uriva Nanginong si shakam se Mahupubang tangjali Oyam le Mayol kang lurava aigi thamoibu Yening hulhan biki nanginung sibana Mayol kang lurava aigi thamoibu Yening hulhan biki nanginung sibana Layeng Fajiluraba ijusina Amukhokan biki nungsi sayrosu Asidilayo Vuktat lamle na kutmakna Fortune biramle Amukhonje thoktanaba Ibit sina uriba Nanginum si shaktam se Mahupubang tangjali Oyam le Ibit sina uriba Nanginong si shakam se Mahupubang tangjali Oyam le
sing paloi na na Torbanu khidraba ipasida Nai ton thambiramle thauri kunduna Uklamle kongoi Ingaksida khutmakna Tindat piramle Thaura tinjai na thamoina